Masi sandokjariba thabam asi Diamond Radio na sandokjaba Crime Reports. Nupi angangsing da thokliba tongan ba Manipur khakta natana India ki kachin koya amadi Prithvi ki mapanda thokliba angakpa crime sing asi aikoina wari oina tamjoduna miyamda khanghanjana na hona jaba dugumba program amani Crime Reports. Ngarang sandoksakiba episode asigi makha tabada Mahesh amadi Sonakshi matai manauni. Sonakshi nurse ama oibaga loinana Zagoi saba senpham amada leibi adugumba artist amani. Mahaki zagoida ngaujakiba Balbir Yadav Laibak asigi Minister oiba miyoi amana Sonakshi bu ngaujakiduna arang arak kaya marumna Sonakshi gi mamit thakal handuna Sonakshi yum palaba mau amani haiba asi mahaki wakhaldi thaidok handuna arang arak sing aduna Sonakshi gi mabungning asi minister aduna olhalami masigi matungda makoi ani mau amagi palla thoktuna aronba mari minister Balbir Yadav ka lainarakhi masigi makha tarakpada mamal yamlaba khudol potka yumda puduna Sonakshi na mahaki mapuribada utkiba makha tajarakpada wari paring asigi aroiba episode ta Sonakshi amadi Balbir Yadav asuki matik naksinaraklami asumna naksinnarakpa asina mapuroibada ayamba matamda minister gi yumda party gi jagoi saba chalibani haiduna thenglaba phawbada halaktabana ayamba oirami nupa asisu karisu haibu ngamlamde maramdi hariba sinpham asi mahana matam kaya gi mamangdagi tawduna lakpanina athengbada mahaki nupa asina yumda yu angang mathaktuna ngaiduna leiba asumna nungtigi thabak asi adumak chang naina tawe hingkalaglami noma numidang ama asumna Sonakshina Balbir Yadav ki mayumda noma numidang athengbada leiri ngai gi matamda mahaki nupana thenglaba aduda yamna toina phone tawduna mahaki nupi halak labra haina hanglami matamaduda minister Balbir Yadav na haiki nangi nupa si kariguma thabak amata leitabra mahaksi yam toina phone tawchalaktuna ekhoida apanba pibase ayam nungaite matamaduda Sonakshi na haiki mantri su mahaki da makariguma mati sinbiba yabani aina haijakiba mahaki travel agency ama hangba haibado madu hangalasiba travel agency do hanglabadi masu mathau kara chilani mahana so ekhoida ka hena ayetpa piroroi masi yaragadi hangalasiba matamaduda minister na haiki aigi nungsibina haibabu aina karigi yaroidabage athuba matamda hangnanaba tawsi asumna numit aduda wafam asi thajaba piki ikoi koidana hariba travel agency asi hangnanabagidama minister na paisa thadarami amadi hangdokpagi thorom ama pangtoklami Mahesh ki mamanaba kaya marom su yaurami loinana minister gi miyoi kaya marom yauduna travel agency adu hangdokpagi thorom ama pangthoklami asumna thorom adu pangthokpa matamda apunbagi photo ama kapnanabagi dama photographer na harami matam aduda minister amadi Mahesh thangnana lepami amadi Mahesh ki nakanda mahaki nupi Sonakshi leplami asumna photo adu kaplami anisuba photo gi dama minister na photo kapnanabagi dama Sonakshi da Balbir Yadav na ingit piki asumna Sonakshi na mahaki mapuribadu nang somda lepu ai mayai thange haiduna mayai thanglaga minister ga puna leplaga kaminaki adubu photo kaminaba aduda minister na Sonakshi bu mahaki manakta singsinduna mahaka yam nakna photo ase kaminaki madugi mong mata oduda mahaki mapuriba Mahesh khajiktang mangonda nungaitaba amadi phauki asumna minister na haujikti travel agency ase hangtoklabanina akhoi manungda changduna yengse haiduna miyoi kharaga manungda Sonakshi Balbir Yadav amadi miyoi kharaga manungda changki mapanda lehauba mahaki mamanaba amana Mahesh taharami bhai nangdi lottery phawba haibaduni nangna khanjaramba manglana ma ngasidi mam phawnare yam nungaire khoisu ngasigi thorom si yawbase aduga kayadi koire nangna masi travel agency ama hangani haina nangna khanjarakpase haujikti nangi ningba thunglabanina mathang nangdi sen paikhalani ko asomna haiki matamaduda minister gi pa nakanda leplibaduna haiki inaw bungo yerum omelette hawnana bagidama yerum darkar lei natra maram aduna asiguma thabak ama mai pakna tawnana bagidamakta yerum se dum darkar leini ko asumna haiki matamduda Mahesh na pa du haiki nangi wafam du karima nangna haining libu du karima phongna hayu matamduda pa na haiki akhangba mi na khangsinna daba tumdaba mi hodokpa haibasi amna wabo thabakni nang khangdro minister na tawriba thabak sing asi nangi nupi bu yanana bagidamakta tawriba thabak ngaktani haibasi nang khangdro minister gi pa du haiki mana jagoi khara sabasina mana thawriba ka magi paikhalangliba paisagi mo amadi set chariba keriba kholiba mayam si mana jagoi sabadun oiba ngambro sahi kaya amadi asiguma thabakse tawba ngamdaduna leiba matungda minister ga loinabadagi natro honglangliba mo mayam se nang su khangjinna ba haibaduni dara matam aduda pna yamna karimna haram se kaisu khalunu se ladu sima chawkse nangi travel agency hangbagi masisu nangi nupina hangbibani adusu minister na nangi nupibu nungsijabagi masi nungai ba phongtokpo ina nang gula sima chagira natraga ladu sima chagira asomna karim naram lonena
Mahesna yamna sauna nakanda thaidokuna laiki makha na pi aduna haiki sak phajaba nupi haibase sana gi marung kokpi yenbi gumani kari haigi na nurse amana minister ama loinaraga asumna tobunga banati hariba asumna karimnaki Sonakshi nurse ama oiduna amadi numidangda mafam kharada jagoi saba chatuna leirambagi mawong asidagi noma minister thengnabadagi mahaki program kaya marum minister na piribani haiduna mahaki mayumda kauduna makhoi anigi aronba marisi adumak helaki nupagi mapungning themna no honabada minister na travel agency ama hanghanba matau karamna mahaki nupina haininga leitana sen paikhaloliba sigi maramda mahaki nupana su angakpadi phawrobasu mahaki nupina adugumba nupi oibigi mau amagi dharmagi wangmada chatlamgani haibasi mahakna mahaki nupibu nungsijaba amadi thajaba maramna mahak wafam aduda mapungning yamna lunadi fatana khalamde asumna khanghaude minister na nupi asibu pamjabagi mate mahangna pamjariba video album kaya puthokpa hoki khud hairaba video gi album puthokpa miyoi kaya marum nektuna video shooting hohalami mafang kaya da chalami mafang kaya da shooting tohalami amadi album kaya marum release tawrami masigi mawong matawasina Sonakshi adukki mate minister bu thajabagul loinana mahakna ningjaba pamjaba mahakki artist ama oibagi mapung phabadu oire haiduna khanjabagul loinana minister bu mahakna adukki mate yarami minister ga mahakka leinaba mari asi asum naksilakpana minister na mahakki mayumda ayamba matamda nupi asibu kauduna luna tawduna thamnami masigi talak asida atopa migi phone lakpa matamda minister asina phone phawa pairamdi PA duna sir phone ama lai phone si aruba phone ya muktang paibiu haiki matamadu da minister na haiki ai prajagi thabak aruba ma tawri haina haiko hauzik torkon horen kona phone do tawro hayu asum na haiki matamdu da PA mapan da tholaki aduga minister adugi imungda thabak suba mi amada haiki nupi dadi lupluganu nupi da bu luplaba nupado awango mathakta leisanu makha da singthabadi soidrabani asumna minister gi yum aduda thabak suba nupa amada haiki tanja aduda phone amuk laglami phone ado muk poduna minister gi manakta PA duna chalami sir phone ama lai sir phone jom to paibiu aina nongoda phone lakpa singse ai thabak tawri hayon haikhraga nangna sum phone se sum paira sum puro laisi kaigino PA na haiki sir masidi high command gini center gi torpani party gi ticket piba khotpagi matang dani asumna haiki Sonakshi sumanak to famdunu lei minister na phone ado paiki hello sir haibiu handakki bochibudi aikhoina soidana dum karani hoi sir mai thiba yaba nateda amuk hanjalaga sarkar paiba haibasi soidrabani aikhoigi hanagi minister Shyamji dudi jail da laikre ma sel thum charubagi adu kaisu kaiba leite aikhoina sel chade haina aikhoina dum jelibani adu mahaki nupi di lei mahaki nupi da aikhoina ticket pirani handaki board asida mahaki nupi da ticket pirabadi adumok board ase dum ka dong lere aikhoi state asida aikhoigi sarkar adum semgani fani sa hoi awaliba kendra ani dugi mising adu khoi ticket pina ba khanari asumna harga phone adu thamkirami matam adu da Sonakshi gi manakta minister adu famlami loinena Sonakshi na haiki ai ngasi di karinom ta haijege soidina pibigadra minister na haiki ngasi phawda aina nongonda kari pidaba yaukrage ni duna muktang yengo aina pidaba bu kari lege matam du da Sonakshi na haiki ai Vidhan Sabha gi election sillepke aingonda ticket amata piu matam adu da minister na haiki adudi yamna lugo wafamni nang masigi wasidi haigano thambal gumlabi nangna madu khaliba karigino masidi yamna lubani nangna leiriba phibamdo aduda adumak nang saukhana na hono sigi thabak sidi hek yawbu yawru rabadi masidi ko gamna sijanaba yamna luba thabak ni masitang di nang haigano matam aduda Sonakshi na mangonda ticket piu yadi haina saukirami amadi waruram Balbir Yadav na haiki se sauronu se aigi nungsi bina haibabu aina karigi piroidage Mazapur gi constituency asigi ticket se nangoda pirage se asumna Balbir haikirami matamaduda Sonakshi yamna harauki tasengna ingonda piragadra hoi piragani ai nangoda soidana ticket se pinaba ai hainarage matamaduda Sonakshi na haininga litana haraurami loinana mayumda hankirami ayuk anganbada mahangna firol kayamarum loisinduna bekta firol sing haplami matamadu mahaki nupana kadai de chakadoino loiseliba mayam sik kari mung leirage Sonakshi na haiki ai se Vidhan Sabha gi vote lebge ai vote leblabadi soidana ai kagani mahaki nupa Mahesh na haiki nang se handak marak se mathakta yamna kare mathakta yamna wangna khudakta yamna thuno kaba haibase tarak labadi makha da tekpani kaidongai da sumado afaba oiroi
ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯣꯅꯥꯛꯁꯤꯅ ꯍꯥꯏꯈꯤ, ꯑꯩꯅ ꯚꯣꯠ ꯀꯥꯕ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯎꯒꯗꯧꯔꯤꯅꯤ, ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯕꯗ ꯅꯪ ꯌꯥꯎꯔꯤꯁꯤꯗꯤ, ꯅꯪꯅ ꯅꯄꯨꯟꯁꯤꯗ ꯍꯥꯡꯕ ꯉꯝꯗ꯭ꯔꯕ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃ ꯍꯥꯡꯂꯦ, ꯌꯨ ꯑꯉꯧꯕ ꯊꯛꯂꯝꯕꯗꯒꯤ ꯐꯣꯔꯦꯟ ꯂꯤꯀꯔ, ꯑꯉꯥꯡꯕ ꯌꯨ ꯃꯈꯜ ꯃꯈꯜ ꯊꯛꯄ ꯐꯪꯉꯦ, ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯕꯗ ꯍꯧꯖꯤꯛꯇꯤ MLA ꯑꯩ ꯃꯤꯅꯤꯁꯇꯔ, ꯅꯪꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯄꯥꯡꯗꯕ ꯃꯤ ꯑꯃ, ꯉꯁꯤꯁꯨ ꯑꯗꯨꯝ ꯄꯥꯡꯗꯕ, ꯅꯨꯄꯤꯒꯤ ꯄꯩꯁꯥꯗ ꯍꯤꯡꯕ ꯅꯨꯄꯥꯅꯤ, ꯉꯁꯤꯁꯨ ꯍꯤꯡꯂꯤ, ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯤꯡꯈꯤꯒꯅꯤ, ꯅꯪꯒꯤ ꯅꯀꯣꯛꯇꯕꯨ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛꯁꯦ ꯅꯪꯅ ꯀꯔꯤ ꯈꯟꯒꯅꯤ, ꯅꯪꯗꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯈꯜꯂꯤꯁꯦ. ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛ ꯀꯦꯝꯄꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯐꯣꯇꯣ ꯄꯣꯁ ꯇꯧꯗꯨꯅ ꯃꯈꯜ ꯃꯈꯜꯒꯤ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ. ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ, ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, ꯈꯨꯔꯨꯝꯗꯨꯅ, ꯄꯣꯁ ꯀꯌꯥ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ. ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯛꯂꯒ ꯉꯥꯏꯍꯥꯛ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯅꯤ ꯆꯪꯂꯛꯇꯨꯅ, ꯃꯦꯗꯝ, ꯏꯂꯦꯛꯁꯟꯒꯤ ꯇꯤꯀꯦꯠꯀꯤ ꯂꯤꯁ ꯂꯥꯎꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯗꯨꯒꯤ ꯃꯤꯔꯦꯞꯇꯗꯤ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯌꯥꯎꯗ꯭ꯔꯦ. ꯃꯇꯝ ꯑꯗꯨ ꯁꯣꯅꯥꯛꯁꯤꯅ ꯍꯥꯏꯈꯤ, ꯑꯗꯨꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯨꯗꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯩꯅ ꯀꯥꯒꯗꯕ ꯑꯃꯗ ꯁꯣꯏꯗꯅ ꯃꯤꯅꯤꯁꯇꯔꯅ ꯁꯤꯟꯕ ꯂꯩꯔꯝꯒꯅꯤ, ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ. ꯃꯦꯗꯥꯝ, ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ, ꯕꯤꯙꯥꯟ ꯁꯚꯥ ꯄꯨꯝꯅꯃꯛꯀꯤ ꯇꯤꯀꯦꯠ ꯃꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ, ꯂꯤꯁꯇꯨ ꯁꯤꯗ ꯂꯩꯖꯔꯦ, ꯂꯤꯁ ꯑꯁꯤꯗ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯌꯥꯎꯗ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯥꯛꯁꯤ ꯁꯥꯎꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯩ ꯍꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯣꯅꯥꯛꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯃꯤ. ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ, ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯅꯤ, ꯑꯩꯈꯣꯏꯒꯤ ꯐꯤल्मꯒꯤ ꯏꯁꯩꯒꯤ ꯀꯔꯤ ꯥꯔꯇꯤꯁꯅꯤ, ꯚꯣꯠ ꯃꯌꯥ ꯌꯧꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯏꯅꯤ. ꯌꯥꯅꯤ, ꯃꯌꯥꯝ ꯆꯠꯄꯤꯔꯣ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯍꯧꯒꯦ. ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ, ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯁꯤ ꯅꯪ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯥꯛꯁꯤꯅ ꯍꯥꯏꯈꯤ, ꯑꯩꯉꯣꯟꯗ ꯇꯤꯀꯦꯠ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯗꯕ ꯅꯪꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯇꯩꯗ ꯅꯨꯄꯤꯗ ꯇꯤꯀꯦꯠ ꯄꯤ, ꯃꯈꯣꯏꯗꯤ ꯇꯤꯀꯦꯠ ꯄꯤꯔꯒ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ? ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯕꯗꯨꯗ ꯃꯤꯅꯤꯁꯇꯔꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯔꯝꯃꯤ. ꯅꯪꯒꯨꯝꯕ ꯑꯉꯥꯎꯕꯤ, ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕꯤ ꯅꯪꯅ ꯏꯂꯦꯛꯁꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯣ? ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯩꯒꯤ ꯆꯍꯤ 10ꯒꯤ ꯑꯩꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯦꯔꯤꯌꯔꯗ ꯅꯪ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯌꯨ. ꯅꯪ ꯀꯔꯤ ꯄꯣꯠ ꯄꯥꯝꯃꯤ? ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩ? ꯑꯩ ꯂꯣꯏꯅ ꯄꯤꯒꯦ. ꯖꯒꯣꯏ ꯁꯥꯕꯤ ꯅꯪꯕు ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯅꯤ, ꯃꯈꯥꯗ ꯊꯥꯗꯕ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯒꯗꯕ ꯅꯠꯇꯦ. ꯅꯪ ꯑꯩꯅ ꯍꯥꯏꯕꯤ ꯏꯟꯗ꯭ꯔꯕꯅꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ. ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯒ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯅꯥꯛꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ. ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯣꯅꯥꯛꯁꯤ ꯃꯤꯅꯤꯁꯇꯔꯕꯨ ꯃꯃꯤꯠ ꯊꯛꯍꯟꯅꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ. ꯃꯤꯅꯤꯁꯇꯔꯅ ꯉꯛꯈꯤ. ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯥꯖꯗꯅ ꯉꯁꯤ ꯑꯩꯒ ꯑꯌꯨꯛꯇ ꯈꯔ ꯍꯥꯏꯅꯈꯤꯕꯗꯨꯗ ꯑꯩꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗ꯭ꯔꯦ. ꯁꯣꯅꯥꯛꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯔꯣ? ꯑꯩꯅ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯩꯗꯤ ꯂꯦꯡꯗꯕꯅꯤ. ꯏꯂꯦꯛꯁꯟꯗꯣ ꯅꯪꯅ ꯇꯤꯀꯦꯠ ꯄꯤꯗ꯭ꯔꯕꯁꯨ ꯀꯔꯤ ꯇꯧꯕꯒꯤ? ꯅꯪꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯐꯪꯂꯒ ꯂꯣꯏꯔꯦ. ꯃꯇꯝ ꯑꯗꯨꯗ ꯕꯜꯕꯤꯔ ꯌꯥꯗꯕ ꯃꯤꯅꯤꯁꯇꯔꯗꯨꯅ ꯍꯥꯏꯈꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯅꯠꯇꯦ. ꯑꯗꯨꯅ इलेक्शन वखल से नंग पलक्पदुदा आई यामना साउखिबनी नंगी फजरब नोंग नतौ नंगना तौगे हाइब थबक खुदिमक आई तौहल्लिदना एल्बम नमु नम्मी नंगी दमक्ता पोत चै लैयो हाइब कया लैरी नंगना तौ हाइब थबक खुदिमक आई लोइना तौरिदना मतम अदुदा सोनाक्सिना फरे अदु वारोबिरनु नहांगना आइगे असेंग सक्तम से खंगदब याम वाली कया अमा उगदब वाली आइना हाइखिबसिंगदुसु वारोगनु से अइंगोंदा मुन्ना येंगो आइना तौगदब थबक कया मरुं वाली आइबु थाजौ असुमना सोनाक्सिना हाइरम अमदी असुमना मखोयनी कादुदा लेरम असुमना अहिंग अदु हौखिरमी अमदी मथंगी नुमितकी अयुक्ता सोनाक्सिना मिनिस्टर बु महाकी फंबमदा कोक्सिलम आइसु मिनिस्टर दा मखाताना येतपसे पामद्रे अदुगा सारना आइगी पुंसिदगी लापथोकपदसु आइसु यारगे अदुबु वाफम असिगिदमक एंगोंदा लुपा करोड़ अमा पियु नंगी वाफम से फागी फागी एंगोंदा याम सीरियस ओइन हाइरे असेंगबने वाफम असिदा मिनिस्टर ना याबिदब तारबदी मिनिस्टर बु आइना लेखा ताननबगिदमक सोइदना सिनगनि चही कुनगी पॉलिटिक्स ता अदोंगी ममल वांगना लेरिबा मफमदो आइना लेबाक मखादा चिंथगनि मतम अदुदा बलबीर यादव अदुगी मतिक सावरमी करिसु नत्तबा जगोई साबी नंगुंबा अमना आइगी चही कुनगी कैरियर मांगहनगनि हाइबा
Nangumba amana aigi punchibu karigidamakta lekha tahangadoriba maduda aina kari torokani nang khangbra yamna sauna minister na hairam madamadada nupiduna haiki adonga thajabidrabanina laptop asida yauriba ngarang ahingi video singsi amukta yengbi asumna Sonaksina makoi anigi ngarang ahingda Sonaksina yamna haisingna camera fit tawduna namlam amadi madugi video footage sing adu mahangna mahaki laptop ta haplam clip sing adu mahangna minister du halami minister na madu yenglaba matungda yamna saurami amadi khanghaudana mahaki mangak samda paiduna makhogi metna na honaram adubo Sonaksina haiki ngaibiko adomna aibo hatringeda hariba video sing ase aina viral ohenbada second ama changadaba nati aina click amukok tawkhraga loi kari kana ni masina nang aigi punsida hena saunanabani aingonda lupa crore ama piro lupa crore sibu pirabadi ai nangi punsida amuhana yelaro yam thunama hauji lupa crore ama puthoro matamadu da balbir mafam adu di hogotuna sauna changki amadi mahaki upo manungdagi bag amada lupa lakh tara haplaga poroklami mahana Sonaksida haiki senpham singdo sida leire lupa lakh tarani awat badi kona pirage matamadu da Sonaksina karisu kaiba leite amukta da pidrabasu aigi di lupa crore ama suna namagi damak paisa do piraga lore aduga kaudi kaugano lupa lakh maudra wali asomna hairam laga mafam adu dagi Sonakshi satkirami asuk phatraba nupi asi thengnarubadagi aigi punsi lekha tagadorba mahakki damak aina hona khiba mayam aduga mahangna aibu onsinduna chana na honaba yamna saurami Sonakshi gi nupa Mahesh amadi mahakki mamanaba ani yu thaknanaba honaram matamadu da Mahesh na haiki nangi yu sidi local gi yu ormalin aigi yumda sasirao aigi di angangba ngaktani adu su foreign gi atang bangakta nangi kajina marolam sariba AC ga khara palu yadro matamdu mahakki mamanam haiki AC du palaga maigi bildu karathi durige yu ango bu se thakdredi aidi karai di angangba leidurige aina phangi paisa sida yu angangu thakpa yabagi paisa leibisu natana aidi nang dawna nupi masak phajaba mayum thadok tu no koicha chalaga sentan bi nupi su aigi di leite nangi di masak phajabi nupi minister gi manak to koicha chalaga sentan bi ahing nungthil khangdabi masu lei aigi de duma leitabani na aidi kramaina paisa tani matamadu da Maheshna nangi sa ibu setribra nangna aigi nupi gi maramda amadi aigi maramda ngangi maram karigino masidagi nangi gi punchi lore karigoma makhatana masigi maramda nangna wangang pataradi ai fati haigano asumna hairam laga mamana bagi manak tagi thorokla numidang warangi matamda Maheshna mahakki mayumda famduno leram karino nangna bekta poroglibado ai amukta yengi matamadu da mahakki nupi Sonaksina hairami nangna yum asida nupa amana leibasu kariu kanarige wafam asa aina nongoda kayara hana haikrabage aina tawba thabakta nangi lakano haina hauji nang aina thaklidana aina tawriba thabakse ibani gini aingonda yelakano asumna hairam laga mahak manungda changkhiram khajiktang khoirang khoisaunaraba mahakki nupa Mahesh leifam chafam khangbi imung asigi daita punamak mahakki nupina talakpa selna hinglibanina hainingba kaya leirabasu hangningba leirabasu hangba ngamlamde mathangi numita Sonaksina minister da phone tawrami phone tawbasida minister aduna meeting ama tawpa maramna phone adu pairamde amukasu phone tawrami madudasu minister aduna phone pairamde ahumlok suba phone tawrokpa matamdadi mahakki PA aduna paikhiram sardo Delhi da aikoigi vote ki damakta karigoma meeting ama chatki mahak mafam asida leite phone do mak la kan da kona tawbiro asumna haiki adubu Sonaksina minister na manungda wari sanariba adu minister gi khonjel taki mahak yumda lei haibase Sonaksina khangki masigi matungda mahangna mayumdagi mahakki karda minister gi yumda thaujelaklam adubu thongalda mahakki leiriba guardna mafam asida changba yaro haina thinki matamdu Sonaksina haiki nahak aise kanano khangra aise minister gi kanano matam matuda gan haiki aidi kanamta khangjade aidi karimta khangjade aine he khangba haibabu minister asi khaktani minister sina aigi tolok pibibanina minister na kanamta changhan birakanu mafam asida haiba wafam hairakpanina aidi karimtu pailete maram asina gate asi lansinduna changba yaro haiba wafam haiki mafam adudagi Sonakshi yam sauna tholaki amadi minister na ngangkiba wafam kaya marum mahak ningsingduna leram nahakti aihakki nungsibi oina layu nangumba mathong marum khangdaba angau aphai jagoi sabi nangumba amana awangwa thakta aina nangu pukhalaga nangumba ama awangwa thakta pukhatpa ngamba aisina leibak makhada chingtharaga thamba haibase aigi mikup kharagi wani aina haibada nangna yadaba maram karigino vote lepasibu nangi na thawro nangumba mathong maram khangdaba nupina vote lepa yabro mafam asidagi chatkhro
asumna ngang ba chaikiba kaya do hanjin hanjin magi makokta ningsinglakami mathangi numita minister na mahakki gari amada mahakki PA du tharaknami matamaduda Sonaksina PA du koksinduna haram minister na ibu kaurucho haina la ibra natraga aigi awat pa sempham sing du pirei bro PA du na haiki sel pigani piro habade di khangde da adubo minister na ai chalucho mafam asida tharakpani akoi minister do vote kare loinana kendra punamakta hamuk hana koi vote se kare adu vote se karabanina masigi vote ki oiba jagoi khara tokse na hai adu nang di hana jagoi sarakpanina jagoi saba haibasidi nangi nasinni do haujikti nang jagoi sabada lupa lising kaya di logjare lupa lising tare pire minister na tare se barto ne han bagi adu nang na jagoi sabasi yengki de kuire khoijo nang na panayam phawro baso khoi mita di nang si jagoi sabi oina dum ui aduna jagoi se khoisu yengjagi kharang kana lapiu si advance ne lupa lising tare se paibiro makhutta sumna pisalam laga yamna usit thoidana mafam adu de chatkhram matam adu Sonakshi na makha chiktuna lising tare adu laimai de lang thoklame masigi mathangda Sonakshi na wakhal kaya marum khalaklami aibo sumno usitrabanina aine kari tawbungami haibu mangoda aine utpatabani asumna khankibaga loinana minister gi WhatsApp number da makhoi anigi aron ba chathakiba video clip sing mathang mathang thajilakmani asumna mahaki video clip sing thajilakpa asina vote karakpagi sarkar semnanabagi meeting tawba kochen chenba honariba balbiri yadab tadi haninga litana panbore meeting tawriba mafam amadegi fok hogotuna mayam warobi beyade ai urgent odo call amu khaklai ai masi amu to wari sajaki gi haidena hogolaga laklaga mafam amadegi mahangna call toki matamadu da Sonakshi na haiki haujikti call torukta ngamlam laroni haujikti call tawdaba yaramarone wafam sing asi aina lebak sara sandringai nangi sarkar asi thugaidringai da nangna nasana khangna video clip sing ado aina chai thoktuna nangi sarkar thugaidringai da aigi wala horiba lupa lakh maudra aingonda thuba matam da pigedaban matamadu da mahaki nupa wari sanariba adu tumina tarami aduna minister na karamba numita hariba paisa se pibige haribano matamadu da minister don harke phare masigi matungda nang aingonda kariguma mata harakpa yaro hayeng paisa do ai soidana pirage mafam do ai hairage matamadu da Sonakshi naiki aduni dana aigi haibe inba maram mokpa nungsiba minister ai numito ai pongpham do ai soidana ngairi asumna hairaba matungda mahana phone do muthatki masigi wafam sing asi mahaki nupa Maheshna tarami mahaki nupina minister ga karigumba aronba khara tawre haiba wafam si mahaki nupina sanariba wari moong mataw aduda mahak aduki matik chingnaram masigi matungda mahaki nupida di mahangna haijaba dingamda nupi aduna chatkraba matungda mahangna kada kari leibage aronba kari yawbage haibasi thiba horolami matamadu da Sonakshi gi laptop ta mahaki nupana kari yawribage haina kupna thijan bahauki folder sing hang duna kari yawri haina yengkibaga loinana mahangna pankiba video clip adu yawbra haina video clip koi thiki minister amadi Sonakshi gi aronba video clip adu laptop adu de yawrami laptop adu de yawriba video clip adu yenglaba matungda Mahesh mamittegi mapi taduna makhya chiktuna kaplami asumna mathangi numita Maheshna thauroba thang amakhak ayukta fenglami mahaki nupi Sonakshi thorolami amadi ai thaba mata chalukige yam thuna lakani matamaduda mahaki nupa karimta khungide amadi Sonakshi gari thauduna mafam adudagi chatkhirami mahaki nupana thang fengliba adu pairaga makhutta nalaga laiki numit aduma hokirami mathangi numit ki ayukta Mahesh ki yumda police na thong thilaklami police na thong thilakpa matamda Mahesh na thong hangdoki amadi haiki haujik mirel sangda mungtang chataba yadre mokta sibama leire asibasi masak somna to takpi betare asibama leire haibadu mahak yamna pakhatki amadi police ko loine na chatki mok adu da chalaga yengba matamda mirel sangda leiriba asiba hakchang adu yengba matamda di mahaki nupi Sonakshi gi asiba hakchang oirami Sonakshi gi marai bakta kafkiba nongmai maru ama tunglumda phawdokiba asiba hakchang leiramki amadi mahaki nupi gi asiba hakchang konduna Mahesh na kafkirami amadi police na Mahesh pu phajinduna wahang pahang tawki nupi asina mana apamada tawduna lakpani adubu ngasi phawwa ai karigum amata yette aidi yum sangba khaktani mahangna talakpa paisa khudimangna yum asi puribani aina aigi nupi bu karigidamakta hatkani yum asigi sel talakliba imung asigi phanana bahonariba aigi nupi sibu aina mataw karamna hatkadoribano nangi nupi asi hatli hatti haibase nangna sana haigi haibra ai khoina nangbu namdana haihallo haibra haina fuki matamaduda Maheshna haiki nakhoina adumak kayarak hanna phurobasu aigi chindagidi
हाइरिबा थबक सिदा आई याउदबा मरमना आइदी आइगी नुपीसे आइना हातबा नते हाइबसि नतना आइंगोंदगी अतोपा पाखुम फंगलोय हाइकी पुलिसना हंगी नंगी नुपीना अहिंग अमा हलक्तबा मतमदा नंगी नुपी हलक्तरेना नंगना थीदबई मरमसि करिगिनो पुलिस कंप्लेन तौद्री कईगिनो नुपीसे नंगना सोइदना हातपा ओइरमगनी मतमदुदा महेशना हाइकी सोनाक्षिना युमदा हलक्निंगबा मतमदा हलक्पा अहिंग अमा हलक्तबा अहिंग अनि हलक्तबा हाइबसे हंदक महाक याम तोइना तौ मसिदि महाकना तोइना तौबनिना आइदि मसिंग थीबबु ngamde ngarangsu halaktaba se soidana ayukta halakani haina khali numinini halaktaba numisu dum yaw masigi matungda police na amok mahangna yawriba hospital aduda amuk chatki amadi hospital gi authority go nakhi Sonakshi di sar akoina kari so haibang ngamdre akoina mahakpo amuktang transfer tawruba adudagi mahakki transfer su khamki madugi matungdagi minister ga hek loina kiba matungdagi di mahakse hospital asida su langningba matamda lai ayambana laksu lakhidre akhoi su karimta haidre maramdi mahakti minister Balbir Yadav ka khwaidigi naknaba mi ama oibanina akoina kari so haibang ngamdre asumna hospital digi hairaki madugi matungda mahakki yumda mahakki bank ki passbook sing de yengki paisa transaction tauba paisa sanglakpa paisa lakpagi mong asi police na yamna kumna yengsinki tha amada mi magi lakpa income bo su amna lakpa hungnobrani magi account chi changlakliba paisa mayam lokthokliba hapchaliba masi soidana karigumba aronba amadi leire wafam se police na thigatki Sonakshi ki call record sing police sing na check tauki mahakna ayamba matamda wari sanaba asi mahakki call dagi sumna tangi minister asiga wari sanaba gi call record tamak phanglami maduda police na haiki Sonakshi hariba nupi ase achamba nupi amanati thabakna nurse oina tawraga jagoi khara saraga loinabana mahangna leibak asigi minister ga loinaba amadi maran mathum haininga leitana lepselakwa Balbir Yadav ki yumda mahakki nupa Mahesh chatlami amadi gi mahakki yumda phamduna lekhi tanja aduda minister ase Sonakshi gi nupa Mahesh na phamliba jaga aduda minister su laklami aduga hairamni Sonakshi gi misi ase yamna nungaite thodo si khalubada aisu yamna nungaite haiki matamduda mahakki nupa Mahesh na haiki maduda nungaiba nungaitaba aina nungaitriba sidagi minister samna nungaitabana khare helamgani maramdi Sonakshi aigi nupini adubu Sonakshi adongidi nungsibini maramasina aingodagidi adomna khare hena wabiramgani haibadi mina hainei Sonakshi aigi nupi orabasu nungsibadi nangi oidana wase thaidoktuna ngangnabagi kaisu kanaba leiroi wase somnekta hainase Sonakshi ne leiringi matamda adonga amadi Sonakshi ga leinakiba aron mamari gi video clip kharagidamak mantri sahibta blackmail torngani haibase ai khangi matamaduda minister na hairaki madugi video adugi matangda aina mangonda lupa crore ama piyo na pikre ahanmada lupa lakh tara pikre madugi matungda mahangna lupa lakh maudra amaga pigedabani haibadigi aina senfam ado mahangna leikhidaba numina sida aina numidang waramda pikrabani matamaduda haujik pikrabasu video clip singduda aingonda loi leiribanina haujikti aigi sen thoglamba nupi dusu leikhidre aidi karamna hingani minister na pibibagi pibiba wafam asi loishinanabagidama aingonda lupa crore manga pibigedaba matamaduda minister sauduna phuk hogalami nangi nupina su lupa crore ama lawba nangonda su mung lupa crore manga aikadai digi lawgodoino Mahesh na haiki adu oragana aingonda leiriba video clip se aina chai thokpa tabani mahangna pokiba paisa yomda porokte aidi fanghaude mahaksu leikidre aidi matau karamna sel yaudana hingani haujikti mahaksu leitrabanina ai sel kharadi adumak tangai fadana darkar leire minister aduna ka manungdu changduna lupa crore manga puthoroklami amadi Maheshta lupa crore manga se pirami bag adu hangtoktuna paisa sing adu Maheshna yenglami amadi puraga chatke tawba matamaduda minister dun haireklami kadai sel du pudringeda video clip sing adu engonda pirami maduda Maheshna pen drive amada haplaba video clip sing adu sida leire haina pirami amadi sel gi khaw adu pairaga Maheshna chatke haina leithorokpa matamda mahakki lukhamda minister aduna nomaina namlam nangi nupi dusu haina tanaba yadabadigi aina kaptuna hatpani aingonda bu singnarabadi ngasi phawba kanagumba amata aina lemna thakidri aina pharabadi aingonda gi hena phaba leiro aigi nuksibi oina lengdana layu haibada mahangna aigi mathakta kakhatnaba honarakpadagi mahakpu aina awangba thaktagi khongkhasida aina chingtharaga thamkidani aina mabu kaptuna hatpani haujingna muk nangna aigi lambiri yelabanina nangi nupina chatkhiba mafam aduda nangsu chatpa tare asumna hairaga magi lukhamda nongwaina nambaga mikup aduda question duna leiriba police sing sem sa duna leiriba hai singnaba police sing aduna mafam aduda changsilaktuna
Mahesh ki thawai kanki amadi minister bu makoina faki minister na haiki aina hale haibasigi saki kari lei haina hangi matamadu da police na wafam adu hairakani haibadigi akoina hai singna Mahesh hariba nupa asina mahaki nupi hatte hairakpadigi akoina sinba plan amada nang mafam adu da paisa asi niba chalu blackmail tawru cho haina akoina sinaraga thabani amadi maduda haina kibu wa punamaki video clip sida leire haina police na muputhoroki asumna arang arakta ngaujbi Sonaksigi punsi khangu thakta loiki nungaiba yaifaba pamba kharagidamak chanabi kanglon thugaiduna chatkhiba Sonaksigi punsi arembada khangu thakta mangki loinana mara leijadraba karisu upai leijadraba sel thokdraba mahaki mapuroibabusu awaba chaitheng pirami ngasigi sandokchariba thoromasida adomna kari loksin bibi yabage khanabiyu nainabiyu karisu nataba sel kharagidamak nungsinana leiramba imung amada mayi chatuna imung adusu kangkhong saiba amadi masamaki punsibu mangki bhaibase nainaningai oiba wafam amani mathangi episode ta case amamuk puduna lakchagi wari paring asimiyamda nainanaba amadi lijanaba tamjanaba honarpa matamda toina sijanadaba wahi wata khara sijanaba asegidamak tabiribisingna ngapigini loinana section na lebiu wakhal leitabiu till then khurumjari asi sandokchariba thoromasi Diamond Radio na sandokchaba crime reports nupi angang sing de thokliba tongan ba Manipur khakta natana India ki kachin koya amadi prithibigi mapana thokliba angakpo crime sing asi aikoina wari oina tamjaduna miyamda khanghan janana hona jabadugumba program amani